Kurumzari, SKTV News po yengberi bapum namak po luchingbina taram nokchari. Ahan bada marui bapao. Amukona senduna kunipan raksuba Manipur Integrity Day gi thora Manipur Integrity Pillar da sul laisu kalaba matung jem hol da pangthokre. Thoubal District Hospital Gate Mamangda Hospital asida layeng luraga tholakpa mama macha gari na thombadagi leikhitre hairi. Amasong World Oral Health Day WOHG lisingani kudmanga thoramda RIMS ki Dental College asi lebak asi khwaidagi fava anisuba Dental College tarakle hairi. Hausi pau sanong na pizari. Lamdam asida khundambinariba yelho furup sing amukona manaba thak amada punna hingbinaduna chawkhat minanaba hotnaduna lakli haina All Manipur United Clubs Organization amukogi president Fairoism Nandoluang na phongdokhrei. Ngasi amukona sindra kumjali singamaga chamapan marifutara taretagi leptana pangthoktuna lakliba kunipan raksuba Manipur Integrity Day gi thoram mapal kangjebungda leiba Manipur Integrity Pillar da Kanglu furup kayana leisu katlaba matung GM Holda miyamgi mapung moiba thoram pangthoki. Thoronga mari leidana PH Nandoluang na makha taraduna suba nomagi hainabi leiramba Manipur hojikti India lengak ki thosil na agitation culture on thokle India lengak na kanglup amadana ama haijen amadana ama mu haijen tawduna ngasi fawba tangdu leitana leiba ngamdaba Manipur ama oiri lamdam asigi yel homi oiriba sing refugee amagum relief camp ta leiri masina masagi mayumda hanjinduna ingna chikna leiba ngamdriba fawba Manipur da tangdu leitaba hanjile haibiyaroi. Amarom the National Highway lambi singda maitei sing faurga chatpa yatriba asi India lengakna tamdana chatharakpa thawongni masimakna hairiba lambi sing asida free movement leihangani hairabasu thabak oina onthokpa ngamdri asigumba thamoi sengdaba India lengaki thawongna Manipur tangdu leitaba ngamdribani hairaduna kuki militant singi ming lauduna lambi semnaba honarakpa asina India lengakna karisu haibu ngamdriba karigino asigma thawong asina kanglup masel nungsinataba machakamo oihali tongan na leiriba lambi sing lo na yadaba laloba singi maming lauduna thokchin ma yagadoribra haina phongtoke. Ising macapan mai pudra tiada ini lak manga muna saruk yaw sak kibil lili yedu losil pada mapang kaji bungda akoi acobon bifam duna Manipur ge pun besaktam kai bi aroi Manipur khunda meni bakang puruk khring mak sisana le min nagadamni aiba wakhalwanda akoi acob warep am logi adugi warep to amuk ka nari pham to bugol na lep pale tuna singna reiba Manipur ge pun besaktam sinna reiba Manipur khunda meni bakang puruk singi marakta tokai sana chilaiba adugumba divisive policy mayam divisive game mayam do madu suya yaroi akoi chap chana thinglagani haiba achet pa phireba nahuna August Mari kudingi akoi luxury bane aduna masi akoi August Mari leriba August Mari do luxury ba August Mari ki thoram akoi lepna pangthok chari bane na akoi Manipur gi miyam da akoi gi thamoida iripa iramdam siba Manipur gi pun masakdam kayam dana bagi achet pa phire am leiri maram duna lamdam jida kunda mai ba kana gumba kangru fruit amatana amadi kangru fruit bigim phom boiba khulai paiba lalo busingna Manipur thugaina ba bana bigano amadi Bharat Sarkar na injalakpa Bharat Sarkar to bachiron desu adugumba kangru fruit sing aduna thubigano maram bi kai ganda Manipur si apik bi state amani ngalingin matam dagi koi punna khunda laita me lepani aduna aikoi ne koi tung yirai bu lepchana bu hona matam da Manipur khunda me le ba kangru fruit koi punna afa phada tana raga awa ngai saruk yamin nerganda aikoi tung yirai ba koi lepsa gadamni. Thoramadoka Mari Lainana Kabui Mothers Association gi General Secretary Ranjita Gonmei na phongdokhibada Manipur Integrity Day gi thoram pangthokpasi amna maramchai masini Imalepak Manipur da khundambinari beyalo furup singasi amatoina punsinduna khaibung tadana banning singhoina thokle Imalepak kansi harabadi yelo furup natana punmegi saktam sagana bakana suleiroi mapalam ningi changlakpa mitok miancha sing asina Imalepak asi khudum chansina bohonari ipai puna thamlamduna maming tholamlaba lam amadi lambi singbu noina German Road amadi Tiger Road haina thonjilakpaga loinana social media da Kangla Main Gate asibu kuki NP Gate haina ming onthoktuna thagalakpa thengnari fibam asi yoraklaba fawba yellow furup sing asi kokchung sinaduna Imalepak asi kalhogda batarabadi tungda ningamdaba mayam amalakani matungda amuk hanna thoktana bagidamak yellow furup sing asi wakhal manarasi haina miyam da supauzul pk
Manipur imale bak se amat to oiba ba khaibung tadana ba ningsing hanba su thoi dus mathakta ji hairiba integrity de imale bak kanse hairgadi aikoi indigenous people na taduna mi kanam po leiti aikoi integrity sagat kadabase mian za foreigners sing na aikoi imale bak se moina khudum chanchin ge toba ama toba masi sigumba tangkak leiringai tanja mark sida muka ning balambi German road ka haiduna tiger road ka haiduna mayama makhan makha maya bi to khale aduga social media jasu aikoi kangla ge main gate se kuki impi gate ka airak mayam leiri base masi phagi ase hek to olak pase aikoi thinna da banatre mayam ma thengnai aduna aikoi indigenous people mayam aikoi se hoji kok chungsin minaraga maleba kan ho da ba targa di tungda ningam da ba mayam ma lakrani matam ambasu nagaga kuki conflict sida big brothers maitai isinaw sin wakhan khanta ho da badagi nasi se ningam da ba haibadu thokna leiribani admaina makha ta na thokna bagi damakta aikoi indigenous people mayam se aikoi anarasi haiba wafam asi ungeni pan chuba mko na sinja ba integrity de limit da hakna paujenjari ngasi ayuk pung 10 makhairom tarakpada Thoubal District Hospital gate mamangda thokiba laibak thiba lambi ki khudong thiba mata hospital asida layeng balakpa mama macha laikhidra hari laibak thiba thodok adu da laikhidrabi mama adu Thoubal Pakhang khong leirak ki soibam ongbi premila chahi nifuni pan mapuraiva es mani thoi madi macha nupadu gi maming soibam arjun chahi kunni hari mama macha adu na district hospital gi dental OPD da ya yenglam laga mayumda hanana bagi thokibada hospital gate mamangda car amana khelam laga haidorakpada ising puraga lakpa tata DI amana muk thomlakpadagi mama macha adu laikhidabani hari mama adu na Thoubal district hospital la laikhidabani aduga macha nupa adu na Rasmari city da laikanaram laga laikhidabani laikhidraba mama macha nimak Jennings ki mokta postmortem gi damak thamkhre hari World Oral Health Day WOHD lisingani kun manga thoramda Manipur gi Regional Institution of Medical Science RIMS ki Dental College asi Ministry of Health and Family Welfare na recognize tawraba Levagasi Kwaiti Faba ani Suba Dental College tarakle hari RIMS ki Dental College asina afaba tarakle asi chahi asi khaktanati English ngani kulhumdoi lisingani kun ngamari tasu national level da oral health awareness da masak thokpa thabak tawbagi recognition phangkhre handaki asina lebak asigi west consistently performing dental college ki ani suba taraktuna RIMS ki Mamaiti Manipur gi lemjaningai oiraba mingchat asi purakpa ngamlakhibani hari oral hygiene amadi education ba promote taunarabagi pandamda Ministry of Health and Family Welfare na lisingani kulumdoida levaksin mathungna WHT hodoke masi haurakpadagi RIMS na makokta tuna state asi mingchat puraktuna lakli chahi asu Department of Pediatric and Preventive Dentistry na Mapumoi basaruk yaduna hokiba March kundagi April kun fauba a happy mouth is a happy mind haiba wakalonda thabum ama dental college na sinduna masterly cyclothon free dental games poster amadi slogan competitions skits amadi awareness na chingba campaign kya pangthoke RIMS Dental College na lemjaningai oraba mingchat asi purakpada RIMS ki director Professor G Sunil Kumar Shramana nungaiba phongdokladuna dental college ki section pumna makna kathokpaga loina na tawkhiba thodang aduna national level da best consistently performing dental college ki anisuba tarakpasi yamna nungaiba madi thagatpa phongdoraki handak chahigi all India level da kogi RIMS ki dental college na Minister of Health and Family Welfare ki makhada to World Oral Health Day ki competition da second consistent performer hoina tagi basida kogi RIMS ki administration side gi dental college wo koina prestigious award achi purak kogi thagat ba ponglok chari handak ki sida exception yam fajaba point di consistently performing dental college chi da koina second ni tari aduna yam chawbo improvement ama kogi dental college gi effort tagi RIMS ki mai pakwasi national level da lakhre Haukiva August ani gi ayukta chaurakna pung 13 rom taba matamda yumdagi labukta low suba chetkiba mahairoi ma police na fakhraga ngasi fauba thadoraktabagi ngasi nungtil wakat mifam chathakre thaudo adu da fakhre hariba mahairoi du Thoubal district ki manung chana leiba hairok patri
Ngarautel Laisham Directaki, Kundongbam Suresh Singh Chahitara Mapan Apokpa KS Binoini Hari, Taudok Aduga Mari Lainangasi, Lekaya Dugi Mera Pai Medi Club Kimio Kiana Toraktuna, Suresh the Shiriba Maral Yaningde, Mahabu condition Amata Yaudana, Tadorakadabni Haina, Wakat Mi from Madu, Funkibani, Nasigi Wakat Mi from Maduga Mari Lainana, Kundongbam Sureski Apokpi, Kundongbam Imem na Fongdurapada, Maki Machanupa, Hosik Thoubal College, third semester Tamliba Maheroini. Numito Mahaki Machanupana Ayuki Pungtara Makai Kara Hena Tarak Padoida Labukta Ising Ying Bani Haina Chatkibani Labukta Chatkiba Angang Amabu Maram Laitana Fabi Kraga Maral Kayama Shirak Pasi Yaningde Mahabu condition Amata Yaudana Tadok Pira O Haina Pen the Bagaloidana Paudunki. Ay isagi low de sing pat panen sa khede sing khong dagi isabu phabi gipse mama ini janinte college tamne be satra mobu maran supply laitana maran pibi bese mama ai kaya jaring bu paute isaba tu matam talu biyo kan salam tu out Indigenous Peoples Forum Manipur IPFM Manipur State Chapter na Lakliba August Mapana City Convention Center to Pangto Kadaba World Indigenous Day kita Lamdamasi Humi Miam na Saruk Yavi na Bapausal Pirakle Ngasi Manipur Press Club to Pangto Papaugi Mi from the Forum Asigi President Asankashar na Hai Kibada Northeast Indigenous Peoples Forum na Shin Mathoram Asi Forum Asigi Manipur Chapter o iba IPFM na Thobu Oigado Riba Thoram Asida Lamdamasi Yellow Furup Kuding Maki Mioishing na Saruk Yaminasi Forum Asina Yellow Furup Singi Saktam Malem Yamda Saktak na Mabadi Yellow Missing na Ting na Riba Awaba Pendaba Sing Malem Gitak ta Pukat na Bohon na Bani Thoram Asida Northeast Ki State Taretagi Delegate Yang Kairom na Saruk Yakani Hainaso Mak na Makhatana Fongduki Lakatoriba August 9 da World Indigenous Day for the City Convention Center Imphal da Tawotoriba Sida Indigenous people Laiminariba Punamak na Saruk Yabiyo Noina Masida Lakpio Haibase Ekoina Mediagi Prudigi Koina Mayambu Kanghanjari Aduna Manipur da Lairiba Indigenous people Haibasida Ekoi Karimata controversial Leite Lainingaishu Leite Masi Indigenous Community Mayamgi Platform Amakak United Nations na Adugi Simbi Kiba Guideline Ki Matungina Ekoi Indigenous people Mayam all the Waigera India the Waigera everywhere the Waigera Indigenous people community Haiba Makaise Chamina Bayabagi platform Amakak Ekoi Shinjabal Lanjabani Shinjabani for Indigenous people in Gi issue Mayam grievances Mayam se international level the Yauningai Akoi Hona Java Shinjabani the program ki tamakta particular oina state taretigi delicate Mayam me 50 book hena Lakadori Madugi Ekoi Shem Sabaloire Aduna Masida Ekoi Kanamata any group ta any section da Ekoi controversial Laina de Laibusul Mathausu Tade Leisu Leite Aduna controversial Lairamba Mayamna Chinaramba Pot Punamaktu Taupigunu Tadopio Adugumbado Ekoi Lainate Chinaba Adugumba Leite controversial Channing Isu Leite confusion Channing Isu Leite Aduna Ekoina program Shem Kiba Punamakto Madu Gimatungina Mapungpana Ekoi Chatagani program the Ahomba Karimata Leite program the Ekoi Adugumba Yaye Yade Haibasu Leite Aduna program Masi Mapungpana Chatagani Lamdamasigi Mangjin Thaba College Singi Maraktamo Oiriva RK Sanatombi Devi College of Education ki chali bachahi Lisingani Kunmanga Kuntaret ki first semester B.Ed course ngasi hodokre Nord AOC Dalaiva Nord AOC ki Asajina Complex Dalaiva College asi auditorium da B.Ed course ki matang da Mairoi Singi oiba orientation program amasu pangthuki Tharamadu da sarugya ki bi Manipur University ki School of Mathematical Physical Science ki din Professor Sumitra Fanjobam na hai kibada Ozawining Mama di Ozagi Sinfam da Lairiva Singna Hozik Matamda B.Ed course to bahai basi yam namak maru oiba amani Ozamo oirabadi Mairoi Singbo chumma maikaida lamjing bada choba thodang lei college asina state asiki mangjil thaba B.Ed college oiba ngamle makata na college asina afaba mahiroi kya puthokpa ngamgani haina fongduki Thoramadu da Arkesna Tombi Devi Educational Institutions Manipur ki Vice Chairperson T Asa Devi College asima ki advisor Dr. K.S. Ajit amasung Principal Dr. T.S. Premavati Su Sarugyaki By choosing education as a profession, you have chosen a path of immense responsibility and great purpose.
as future teachers, because after these 2 years of training in the college, you will become teachers in schools. And as future teachers, you have great responsibility because you will be dealing with young students, young minds. You'll be guiding young minds in the schools. And that period is the most formative stage. And it will be your responsibility to inspire them, to ignite curiosity in them, and to instill in them the right values like integrity, honesty, then to think for the greater benefit of the society, not individualistic, to have social responsibility, etc. ꯂꯥꯟꯖꯟꯅꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯃꯊꯪ ꯆꯍꯤ 2026ꯇꯒꯤ ꯑꯦꯖꯨꯀꯦꯁꯟ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯂꯦꯝꯅ ꯃꯍꯩ ꯇꯝꯍꯜꯂꯒꯅꯤ ꯑꯃꯁꯨꯡ ꯒ꯭ꯋꯥꯜꯇꯥꯕꯤ ꯈꯨꯜꯗꯒꯤ ꯍꯧꯖꯤꯛ ꯂꯥꯟꯖꯟꯅꯔꯛꯇꯨꯅ ꯁꯥꯎꯃꯨꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯑꯃ ꯔꯣꯍꯤꯅꯤ ꯀꯣꯂꯦꯖ ꯀꯩꯅ꯭ꯌꯥꯀꯨꯃꯥꯔꯤꯗ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯝꯕꯒꯤ ꯍꯣꯁꯇꯦꯜ ꯐꯤ ꯄꯨꯝꯅꯃꯛ ꯁꯥꯐꯝ ꯀꯪꯂꯩꯄꯥꯜꯅ ꯄꯨꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜ ꯏꯁ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯁꯥꯎꯃꯨꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯒ꯭ꯋꯥꯜꯇꯥꯕꯤ ꯈꯨꯜꯗꯒꯤ ꯂꯥꯟꯖꯟꯅꯔꯛꯇꯨꯅ ꯍꯧꯖꯤꯛ ꯁꯥꯎꯃꯨꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯇꯨꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯀꯪꯂꯩꯄꯥꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ ꯈꯨꯟꯇꯥꯛ ꯂꯥꯟ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯒ꯭ꯋꯥꯜꯇꯥꯕꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯁꯥꯎꯃꯨꯡ ꯑꯃꯗꯤ ꯅꯣꯡꯉꯥꯗꯥ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯅꯤꯗ ꯂꯩꯔꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯂꯩ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯉꯥꯛꯇꯅꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯒ꯭ꯋꯥꯜꯇꯥꯕꯤ ꯈꯨꯜꯒꯤ ꯃꯍꯩꯔꯣꯏ ꯑꯃ ꯔꯣꯍꯤꯅꯤ ꯀꯣꯂꯦꯖ ꯀꯟꯌꯥꯀꯨꯃꯥꯔꯤꯗ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯝꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯒꯤ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯂꯒ ꯃꯍꯩꯔꯣꯏ ꯑꯁꯤꯒꯤ ꯊꯥ 6ꯀꯤ ꯍꯣꯁꯇꯦꯜ ꯐꯤ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯕ ꯍꯧꯕꯅꯤ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯒ꯭ꯋꯥꯜꯇꯥꯕꯤ ꯈꯨꯜꯒꯤ ꯑꯣꯏꯕ एजुकेशन कमिटी अमा सेमलगा लांजनरक्लिबा माहिरोइसिंग इंग्लिश 2026 की एकेडमिक सेशन लेमना महै तमहलगनी लांजनरक्लबा इमुंगसिंगदा मचा लाइरिक तंबगी अवाबा मत लेहलरोय मखाताना लाक्लिबा अगस्त की तांग 9 इंग्लिश 2025 असिदा मयांगी अपुनबा मिफम अमा पांगथोक्लगा लमलाई एसी की ओइना एजुकेशन कमिटी अमा सेमलगनी हाइके Gualtabi Khulgi oina education committee ma semaji adugi education committee dudaida isai sumayam gi mingdo pisan biro ai gi isa jing dudi laik tamhaning dabdi ade mitoi mihen anaba akoi no honabam thokpa chang jing do hona daba yade senjau paiba magi masada senjau paiba ni duna nushiri ba chang do aduma lairaraba yum kai mai chakthokraba lanjenaraga leiriba akoi dusu adugi nungshibdo aduma akoi dusu leiba aduna isa jing ji laik tamnabo honarpa matamda wariba mayam jing che matang 2026 tadi Gualtabi Khulgi oina hariba education committee du daida ming pisalab jing di wabi ranu aina loin purani मणिपुर पुलिस ना था सिगी अमदा इम्फाल ईस्ट डिस्ट्रिक्ट की सगोलमांग पुलिस स्टेशन कोनबो उयुमपोक मनिंग लेकाइदा लेबा मयुमदगी फारे हारिबा लिसम सनायामा एलायंस थांजिंगानबा एलायंस थौजाल हारिबा मियोय असि रेड आर्मी की सर्जन अमा ओइना पार्टी की लैफमदगी कुमजा 2013 की फेब्रुआरी 18 मिचेल अमा ओइना लोना चेनखिबनी मांगना पार्टी थादोक्तुना चेनखिबा मिकुप्तगी ngasi फावबदा लुफकी ओइबा थबक थौरम अमता सिनखिबा लेति अमदि पार्टीगा समनखिद्रबा मिसकनी हाइना लोना थिंख्रबा लालहौलोब पीपल्स रिवोल्यूशनरी पार्टी ऑफ कंगलेपाक प्रीपाक की माइकेदी फोंगदोरखले लोबासिगी डिपार्टमेंट ऑफ पब्लिसिटी एंड प्रोपेगेंडा की पब्लिसिटी ऑफिसर मंगाल खुमनंगसी प्रेस थोकपा चिरोलमना मणिपुर पुलिसना थांजिंगान मदगी फारिबा तोपा लुप अमगी लेटर हेड मंगा अदुना महाक पार्टीगा समनद्रे हाइबा ताक्चरबने मणिपुर पुलिस नमहाकु प्रीपाक रेड आर्मी की सेल्फ स्टाइल लेफ्टिनेंट ने हाइरिबासे युमफम याउतबा अरानबो वाफमने प्रीपाक की मिंगदा सनखाई तुमखाई तौबसिंग अमदी पार्टी की मिंगदा असेंगबा याओलय सादुना लनाई केस कया पाइदुना लेवाक मियामदा प्रीपाक को मिंग चथियनना बहोनरिबसिंग पार्टी न मसक खंगले मसाना खंगना थोबदा पार्टी दा चंगजरकदबनी नत्रबदी अकन बचेराक पिरगने लुफ की लेटर हेड याउतना पार्टी की मिंगना सनखाई तुमखाई लाकपसिंग मतमसाना पार्टी दा पाउ पिरकनब खंगलकली लोइना निंगतम याओल की माइखुम उपतुना मसाना मसाबु याओलोइनि हाइजबसिंगबु मरुफंगना मुथतपदा चेरोलदुना लेवाक मियामदगी मतेंग निरकले ngasi manipur da mioi mari टेस्ट तौखिबदा मियोय अमता कोविड-19 पॉजिटिव ओइबा थिंगनखिद्रे लोइना लेना असि एक्टिव केस मसिंगजु हंथरक्तुना ngasi फावबदा एक्टिव केस मसिंग सुबनगी मियोय अनि खक्तमक गाइरे ngasi मियोय मरी टेस्ट तौखिबा दो इम्फाल ईस्ट की अम्मा इम्फाल वेस्ट की अन्नी अमसो कांगपोपी डिस्ट्रिक्ट की मियोय अम ओइकी लेना असिदगी नाबा फदुना मियोय अमता ngasi डिचार्ज तौखिदे लोइना ngasi फावबदा मियोय अमता लेना असिना मरम ओइरगा लेखिदबा याउदबगा लोइना कोविड-19 नगी नाबा फदुना ngasi फावबदा पुन्ना मियोय 482 डिचार्ज तौखरे
Khawai Soida Laiva Vavina Blood Center da Manipur da Hanboi na ngasi Terimo Company gi apheresis machine anoba spectra optia sangaduna single donor platelet STP donation to hokre ngasi STP donation to khibadu da masagi STP donation taret lak to tu puna humfu taruk lak subo oina blood donate to khiba Association of Voluntary Blood Donors Manipur gi treasurer Kumar Jipsarang thim na haikibada anoba machine na sina hana sinaramba hemonetics apheresis machine nagi yamna advance oi bagaloina donor da su EP ba matamda matam yamna changhan da batana tana hena nungai bo ihali loina na miyam su e kathok tuna miyoi bagi punsi kan bagi khongthang asida puna changshin minasi haina su phongdoke masige roina na ahanba machine sanga bo oina jingkiwa STP edu jenim se leiba patient amada lemna kathokre hari Nongmagi oiba special outreach medical camp among us in Nagamapal the labor Uripo Kwai Brahmapur Community Hall the upper primary healthcare Langol Tarungna Mapung Mebathodang Loduna Pangthokre. Ngasigi medical camp adu Imphal Sporting Club amadi local asa worker anina kushamna sinduna mafamadu ki kunja singda afava hakchel gi service pina na bagi pandamda pangthokibani hari. Puna Dr. Kunmanga medical staff kaya na sarugyatuna Uripo amadi masigi akoibada leiriva kun singdagi lakpa miyoi chamaga humfu romda Lying Kibagaloina Hidak Langtak Supi Kihari. Imphal Art College ki pass out Tokraba Mahiri Singna Pun Sinduna College Asigi Auditorium Hall da Hanba Mega Alumni in Mid Listing Nikun Manga Pangtokre. Thoramada the College Asigi House Oza Oriba Madi Han Oza Oramba Madi College Asidagi pass out Tokraba Mahiri Kiana Sargyaduna College Asigi founder principal Oramba Lake Drava Hanjabam Sia Moshrama Gimitamda Laika Tunaikai Kumnabutki. Loina College Asigi Lake Dravoza Sing Naikai Kumnabut Poina Min Anitumina Leptuna Wawa Fongdoki. College asi oza singna su khudol piduna ikai khumna bodki Haukiba numit kharani asida Manipur gi tampak yauna chingi mafam kaya da chukiba nongna maram oiraga chingning khaibadagi Tamenglong district headquarter gi Zadonang market leiba Yenyon fam gi sang ngarang numidang amang ata nangan krei Nakalamarom da district asigi Emmanuel Baptist Church manakta leiba Tamenglong ward number 3 da su chingning khaidura amang ata nangan krei hari Hauzik leptana churiba nong asina district asida atai pam da bathodok thokpagi pau hauzik fawbagi oina di leitri hari Manipur University Teachers Association Mutagi Hanigi President Oiramba Madi MU gi Mathematics Department gi Head of Department Oiramba Professor M Ranjit na Laikida but Association asigi members sing na waba fongdurakle Mutagi President Dr. Ketrimayum Narayan na kudik piduna ngasi thorakiba chirol amada Laikida bagi awaba fongdokpagi mifama muta holda members sing na sarukyatuna pangtuki Mifamadu the Professor Ranjit asi academician moina Manipur University asigi the makathoklam kaya duning singki Laikidabagi mafam day kai kumna buot poina minute ani to minute lepki Loina na laikidabagi mung manunga tingnari ba wabada sumutana sarukyari haina chirola sida palakli Jharkhand gi hanigi chief minister oiramba Rajya Sabha gi hoji MP oiriva Sibu Soren na ngasi laikidabadai kai khumna bot poina Rajya Sabha gi ngasi gi mifam haying ayuki pung 13 taba fauba ethokre Jharkhand Mukti Morcha gi founder su oiriva Sibu Soren ngasi ayu Delhi gi Sir Gangaram Hospital da masagi anaba manamaram oiraga matam sangna laikanaram laba matung laikidabani ngasi ayuki pung 13 taba da Rajya Sabha gi deputy chairman Harivans yauna Rajya Sabha gi members sing na ikai khumna budki Deputy Chairman Harivans na phongdokibada Sibu Soren Lok Sabha gi member tam nipan rak oiramba galoina Jharkhand gi tam ahumlak chief minister oiramba misak amani magna travel sing gi amadi sotharaba sing gi damak chaukhatna ba Punchi chuppa thabak tawduna lakhiba misak amani hairi tungda house gi member sing na mikup khara tumina leiduna Sibu Soren gi mafam da ikai khumna budki Asia da Khwaidagi ariba football tournament moiriba Durand Cup ki chamakunthra mari shuba edition gi Manipur da venue oiduna chathariba ngasi gi match da Manipur gi Trau FC ma the Real Kashmir FC ani gi marakta lamba tawnaragani tournament asi gi group F ki ahumlak suba match oina sanaga doriba match asi miyamna numit yung matung pung mari taba da Imphal gi Kumalampak Main Stadium da meeting taba fanglagani loinara match asi live telecast Sony channel gi Sony 10-2 amade Sony 10-2 HD da channel asi yengba fangbigani
ningsingba yabadi hariba group asigi oina mamang thagi kuntrada Khumalampak Men Stadium da sanakiba match da Trau FC amadi Neroka FC Panjil amamamda draw chatkibani aduga tha asigi amada group asigi Indian Navy FC amadi Real Kashmir FC ani gi marakda sanakibada Indian Navy FC na Real Kashmir FC bu Panjil ani amada maithiba pikibani Thasi Yanida West Bengal gi Raniganj Salaiva RK Hotel la pangthukiba ke Pro Amateurs Seasons 14 da Manipuri present tawduna sarugya kiba Nongsamai MME Fitness Center gi fighter Ningthauzam Sinivas Sahitara Mari Makhagi Kezi Nifu gi makhada sanakibada mahaki opponent West Bengal gi Ansoldi gi Ayus Mahatobu maithiba pituna winner oirakpada center asigi maikaidi gi nungaiba madi harau tayamba fongdurakli Mark Nangarang Imphal Airport at Tunglabagaloi na All Manipur Kung Fu Brotherhood Union, Kwangkidu Association Manipur, All Instructors Manipur Martial Arts Association namadi, Manipur Mix Martial Arts Association Gimut Singna Taramna Okray, Srinivas National Championship Ahumlak the Saruk Yabada Natana, Medal Kia Laura Kraba Sanaroya Mani Haida, Nong Samai Mix Martial Arts Fitness Center ki Publicity Propaganda Secretary Kasham Joy Prakash now. Tokpa Chirolaman Heidi. Punsiai Badminton Training Center na sinduna chaliba tha sigi tang 13 digi horaga chahi 15 ki makhada leiba nupa macha ma dinupi macha singyoiba tha ahungi free basic badminton coaching ama oripokman thimle kaida leiba Imphal Western Club ki Punsiai Badminton Training Center da pangthok langani haidi badminton coaching se asida national player mariga loina takpi tambigani mashana sibu pamba mioi singna center asidagi ayuki pung manga makhai digi pung 8 makhai fawpa madi nungthil na pung 2 makhai digi manga makhai fawbugi manungda form lo bayagani form pishan bigi aroi bamatam na August 8 fawbani coaching asi nongbada schedule ahum thok na thamgani ayuki pung manga makhai digi 8 makhai fawba nungthil gi pung 2 dagi na mari fawba madi pung 3 dagi na 3 fawba tawgani haina chirol asina khangalakli Thasigi ahumdagi Ahmedabad ta Chatharakli ba Yankhaimatoy Shuba Junior National Aquatic Championship ta Voice Group 2 gi category da Manipuri gi Sanaroi Laiton Jam Lanchen bana 200 individual medley da goal ama 50 meter breaststroke da goal ama lauduna punna gold medal ani lobangam lakrai loinara Voice Group 2 category da Laisang Tem Insurgent na 50 meter backstroke da bronze medal ama lobangam lakrai lamdam asigi sanaroi ani asina medal lobangam lakpada Manipur gi miyam na ikai khumna baga loinara thagat pa fongdok na rakli amarom da makoi ani na championship asida gold ama di bronze medal loraktuna Manipur gi mingchet purakhiba gi damak Manipur Swimming Association gi maikai digi su thagat pa fongdorakli aroibada maroiba pausing amuka na pijari Amukona senduna kunnipan rak suba Manipur Integrity Day gi thoram Manipur Integrity Pillar da leisu katlaba matung gym hall da pangthokrai Thoubal District Hospital Gate mamang da hospital asida layeng luraga tholakpa mama macha gari na thomadagi leikidre hairi Amasong World Oral Health Day WOHG lising ani kun manga thoramda RIMS ki Dental College asi lebak asi kwaidigi fawa ani suba Dental College tarakle haini Matangas da bulletin asilotion jare Manipur miyam gi punsida kwaidigi hena maroiba state asigi lebak asigi madi malingi ipawsingi damak SKTV News bu meeting ta tuna lebiu kurumjari